Akasvani Imphal Chitrabhanu Chitrabhanu na pau pazari ahan pedamaru ay pau. Lebas na ngasi humbuda taruk suba Ganatantra Divas palan thoram pangthokli. New Delhi ki Kartavya Pata pangthokpa Ganatantra Divas thoramda Rashtrapati Draupadi Murmu na tongan ba contingent singe mass pass parade ki salami okhi. Manipur su numit asige palan thoram Rajya Sarkar na sinduna ऐतिहासिक order ba Imphal ki kangla da pangthokhi. Mukhimantri Nongthombam Birena Hairi Manipur gi apun basak tongak pahaibasi ekoi pumnamaki thokdangni amasung Rashtrapati Draupadi Murmu na chei asigi oina Padma Award chama kuntra mapan pinana ba yakhre. Leibas na ngasi humbuda taruk suba Ganatantra Divas palan thoram pangthokli mapung iba thoram New Delhi ki Kartavya Pata Rashtrapati Draupadi Murmu na luchingduna miyamna numit asige palan thoram pangthokhi thoram aduda Rashtrapati Draupadi Murmu na tongan ba contingent singe Mars pass parade ki salami okhi. Ganatantra Divas ki parade Indonesia gi miyoi cham humpuna saba Mars pass contingent ama amasung miyoi cham marfuna saba band contingent ama na saruk yakhi. Thoram asida tongan ba Rajya Singh Union Territory Singh Kendra Sarkar gi Mantraloy Singh amasung bibag Singh oiba teblo kuntra mato utki teblo Singh asi Swarnim Bharat Virasat or Vikas haiba thim da utpani Parade aduda Armed Forces Paramilitary Forces Auxiliary Civil Forces NCC NSS ki contingent Singh su saruk yakhi thoram asida aircraft ni putere ki fly pass utna loshin ki thoram aduda Indonesia gi Rashtrapati Prabowo Subantiana thoram asigi athoiba atithi oiki madugi mamangda Pradhan Mantri Narendra Modi na luchingduna National War Memorial da eba asigi damakta thawai kat kraba athobu singi maphamda leishu katuna ikai khumnaba utki Manipur da sunumit asige palan thoram pangthokli mapung oiba thoram Rajya Sarkar na sinduna ऐतिहासिक oraba Imphal ki kangla da pangthokhi thoram aduda Rajyapal Ajay Kumar Valana jati gi machu hongi firal paihankhi Thorum to the Rajyapal na tongan ba Police Medal Singh Pikhi Central Armed Police Force Varat Lami Manipur Police Rajya Sarkar gi tongan ba Bibak Singh NCC School College Singh yauna tongan ba contingent marfur mangana saruk yaki ba mass pass parade ki salami Rajyapal na okhi Assam Rifles contingent commanded by Subedar Man Bahadur Sinner Thorum asiga madilena na Imphal ki ahamba Manipur Rifles ki parade ground the pangtopa thorum the Mukhimantri Nongthombam Birena mass pass parade saruk yaruba contingent sing that thagat wai phongdokhi Mukhimantri na hai Manipur ki apun bagi sakta ngak pa haibasi ekoi pumnama ki thokdangni tongan ba Rajya Singh na pullaga var ki apun ba saktam sagat libani var ki apun bagi saktam kan ba ki damak Manipur ki apun bagi saktam kan bagi tangai fadabal lay Mukhimantri na hai Ngasidi miyam gi support gi Manipur Amukhomba Anoba Manipur ma oibagi khudong sabado ngasigi 26 January numisda koi uba phangi haiba posak ase ngasigi thabak ase makha tana sangna satharerga Manipur kanbade khoi gi thawoi ga dabani ai khoi gi Manipur gi apunba sakti apunba saktam apunba pangal do sugumba state mayam sina apunba sakalaga pira kanda apunba bharat ma akanba Manipur ma semag loina World की सुपर पावर की मर्क संगत की नाइजर लेने पर भारत से कोई मयाम संगा वर्ल्ड सुपर पावर की मर्क तो याव बदुंग भारत में वो है ना वो होना बता कोई पुन्ना होना मिनसी अब नंगसी नसाई IRB की इच्छा सिंह इनाउ सिंह 10 में दी 11 की नुइन आसाम की ट्रेनिंग तो उनका लागपा न कोई मयाम की ड्रिल न कोई मयाम की enthusiasm न कोई मयाम की spirit न कोई मयाम की discipline तो उनका अंदर कोई दा मणिपुर की मयाम दा no way not be Rajya asigi tongan ba zilla sing amadi sub divisional headquarters sing dasu Ganatantra Divas ki palan thorum pangthok dakhi Imphal is zilla gi oina Porompatale Star Sporting Ground da pangthoki thorum aduda zilla asigi deputy commissioner Kumantem Dainana machu hongi firal pahen ki
Manipur Pradesh Congress Committee na sinduna humbuda taruk suba Ganatrantra Divas Palan Imphal gi Congress baban da pangtokhi MPCC ki President K Mega Chandrana jati gi machu ongi firal pahen ki thorum adu da CLP luchingba Okram Ibobi MLA Singh amadi dol gi karmi kayana saru yakhi Vales Compound Leba Akasvani Imphal the Suganatantra Divas Palan Thorum Head of Office Director Engineering N Nandakumarna Jati gi machu ongi firal pahenduna pangtokhi tabi de papawasi Akasvani Imphal degini Kumchi Zehigi Ganatantra Divas ka mari lenena Rashtrapati Draupadi Murmu na Armed Forces amasung Central Armed Police Force ke personnel Marfudra Humdoida Gallantry Award piba yakre miyoi tarama toidi masa lekhidaba matungda mana ase fangadobani mana sing adumagi manungda Kriti Chakra ani Saurya Chakra taramari bar yauba Sena Medal Gallantry ama Sena Medal humputaru nau Sena Medal ani amasung Vayu Sena Medal Nepal yauri Rashtrapati na Armed Forces amasung ate personal singi Defense Decoration chahum supna mga supi ba yakre Rashtrapati Draupadi Murmu na chahi asigi oina Padma Award chama kuntra mapan supi ba yakre khwaidigi wangba leba asigi civilian award asida Padma Vibhushan amasung Padma Shri yauri kumchi chahi oina mana phangadaba singi manungda Padma Vibhushan tare Padma Bhushan taramapan amasung Padma Shri chama tarahumdo yauri masig manungda nupi kulhumdo yauri Padma Shri mana phangadaba singi manungda Manipur degi Srimati Thiam Suryamukhi Devi yauri Labour State Unified Pension Scheme UPS ananaba sarkar na notice tokre mamang chegi August the scheme assist sarkar na hogdokibani masi kendra sarkar gi karmachari singi damakta National Pension Scheme gi makha da hogdokpani scheme asi chegi asigi April amadigi chanaba hogani sarkar ngarang thokiba notice amagi matung ina scheme asi kendra sarkar gi karmachari sing da chanhangani masi National Pension System gi makha da konshin gani Sidhumbudra Leba Delhi Vidhan Sabha Mikal da BJP na Mai Paklabadi Delhi gi Nahali Singyangkai da Sarkar gi Thabak Sing Pigani Haina Dol Asino Wasakli Kendra gi Griha Mantri Amadi BJP Luchingba Amit Shah na Dol Asigi Ahum Suba Amasung Aroiba Manifesto Viksit Delhi Sanklap Patrangarang New Delhi da Pongdoki Thorum Adu da Wangang Buddha Sri Shahan Hai Mikal Asida BJP na Mai Paklabadi Sinmi Singi Damakta Lupa Lak Tara gi Life Insurance Amasung Lupa Lak Manga gi Accident Insurance gi Khudong Chaba Pigani Varat amasung England gi anishuba T20 nupa gi cricket ki ngarang Chennai gi MHD baramda sanakiba match amada Varat na England bu wicket anida thoikre ran cham humbutra long no bagi pandam adu Varat na over taramapan ga ball anida wicket nipan tur ga phangbangam ki match manga sanaga daba series asida Varat na hoji fawada anishino da mangzil thari series asigi ahum suba match ta asigi kunga nipanda Gujarat ki Raskot ta sanagani aroi bada maroi ba paw amukhana Lebas na ngasi humbudra taruk suba Ganatrantra Divas Palan Thorum pangthokli New Delhi ka tabya pata pangthokpa Ganatrantra Divas Thorum da Rashtrapati Draupadi Murmu na tongan ba contingent singi Mars pass period ki salami okay Manipur da sunumit asige palan thorum Rajya Sarkar na sinduna ऐतिहासिक oreba Imphal kangla da pangthoki Mukhyamantri Nongthombam Biren Hairi Manipur gi apun basak tongak pa haibasi ekhoi pumnamaki thokdangni amasung Rashtrapati Draupadi Murmu na chei asigi oina Padma Award chama 38 pi na ba yakre pauli zeri